ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯈꯔ ꯍꯦꯜꯂ ꯐꯥꯎꯕ ꯊꯧꯕꯗꯨ ꯀꯥꯗ ꯆꯪꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯑꯔꯨꯕꯤꯗꯨ ꯇꯦꯔꯦꯁꯇ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯊꯧꯕꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯑꯔꯨꯕꯤꯅ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯃꯤꯀꯨꯞ ꯈꯔ ꯋꯥꯈꯜ ꯈꯜꯂꯒ ꯊꯧꯕꯅ ꯑꯣꯟꯊꯣꯔꯛꯄꯗ ꯑꯔꯨꯕꯤꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ꯫ ꯑꯔꯨꯕꯤꯅ "ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯔꯤꯗꯣ? ꯍꯥ? ꯀꯅꯥꯅꯣꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯏꯗꯣ ꯀꯩꯒꯤꯅꯣ?" "ꯍꯩ, ꯊꯕꯛꯀꯤ ꯑꯉꯥꯡ ꯑꯃꯒ ꯋꯥꯔꯤ ꯑꯃ ꯁꯥꯕꯅꯤꯅꯦ." "ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯕꯗꯨꯕꯨ ꯁꯤꯗ ꯁꯥꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯕ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯕꯖꯥꯅꯤ, ꯅꯔꯣꯜ ꯆꯨꯝꯕ ꯅꯨꯄꯥꯅ." "ꯑꯣꯏꯁꯦ, ꯅꯪꯅ ꯁꯥꯎꯒꯗꯕ ꯑꯣꯏꯔꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯑꯩ ꯇꯨꯝꯕꯗ ꯍꯥꯏꯔꯒꯦ. ꯊꯦꯡꯉꯤꯂꯣ, ꯇꯨꯝꯅꯕ ꯇꯧꯔꯁꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯛꯂꯥꯏꯗꯨ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯑꯋꯥꯕ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯂꯤꯕꯤ ꯂꯤꯛꯂꯥꯏꯅꯤ꯫ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯈꯜ ꯁꯨꯅ ꯊꯕꯛ ꯈꯨꯗꯤꯡ ꯇꯨꯀꯥ-ꯇꯨꯀꯤ ꯊꯤꯗ ꯑꯐꯪꯕꯗꯨꯗ ꯑꯋꯥꯕ ꯂꯩꯇ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯉꯁꯤ ꯑꯁꯤꯅ ꯃꯥꯅ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯊꯕꯛ ꯑꯃꯅꯤ꯫ ꯃꯁꯤꯅ ꯀꯌꯥꯝ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕ? ꯃꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯐꯒꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯊꯣꯏꯕꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯃꯆꯟ ꯃꯧꯄꯥꯗꯣ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯣꯏꯕꯅ ꯇꯞꯂꯞꯅ "ꯆꯦ, ꯑꯁꯦꯡꯀꯤ ꯑꯩꯈꯣꯏꯅꯕꯨ ꯆꯦ ꯂꯧ ꯂꯥꯛꯀꯗ꯭ꯔꯣ?" "ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯕꯅꯤ, ꯂꯥꯛꯄꯁꯨ ꯌꯥꯏꯗ ꯀꯩꯗꯧꯔꯒꯦ?" "ꯗꯥꯁꯂꯥꯏꯁꯨ ꯆꯠꯇꯣꯏꯔꯣ?" "ꯃꯥꯗꯤ ꯆꯠꯂꯣꯏꯗ, ꯃꯥꯗꯤ ꯐꯥꯝ ꯑꯆꯧꯕ ꯑꯃ ꯄꯥꯟꯅꯔꯤꯁꯤꯗꯤ." "ꯑꯗꯨꯗꯤ ꯆꯦ, ꯑꯩ ꯑꯃꯨꯛ ꯍꯧꯒꯠꯂꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯗꯨ ꯊꯣꯛꯂꯛꯂꯒ ꯊꯣꯡꯒꯥꯜꯗ ꯊꯧꯕ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯧꯕ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯂꯤꯛꯂꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯂꯤꯛꯂꯥꯏ ꯇꯝꯅ ꯈꯥꯝꯂꯦ꯫ ꯊꯧꯕꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯦ꯫ "ꯂꯤꯛꯂꯥꯏ, ꯆꯥꯛꯀ ꯆꯥꯔꯕꯣ? ꯌꯥꯝ ꯉꯜꯂꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯏꯃꯤꯡꯁꯤꯕꯣ?" "ꯆꯥꯔꯦ ꯇꯥꯃꯣꯆꯧ, ꯀꯩꯁꯨ ꯉꯟꯕ ꯑꯣꯏꯗꯦꯗ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ?" "ꯍꯣꯏ ꯇꯥꯃꯣꯆꯧ." ꯑꯁꯨꯝꯅ ꯊꯧꯕ ꯍꯣꯏ ꯃꯈꯣꯏ ꯂꯤꯆꯦꯜ ꯍꯣꯇꯦꯜꯗ ꯂꯥꯛꯂꯦ꯫ ꯌꯧꯕꯒ ꯂꯤꯟꯊꯣꯏꯕꯨ ꯀꯧꯔꯔꯦ꯫ "ꯂꯤꯟꯊꯣꯏ, ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯣꯀꯣ." ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯑꯦ꯫ "ꯂꯤꯛꯂꯥꯏ, ꯃꯇꯝ ꯈꯔꯗꯤ ꯅꯪ ꯋꯦꯗꯔꯒꯤꯗ ꯂꯩꯔꯣ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯄꯤꯒꯦ." "ꯍꯣꯏ ꯇꯥꯃꯣꯆꯧ, ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ." "ꯑꯗꯨꯗꯤ ꯂꯤꯟꯊꯣꯏ, ꯅꯪꯅ ꯈꯔ ꯇꯥꯛꯄꯤꯔꯣꯀꯣ, ꯃꯥꯅ ꯈꯪꯗꯕꯈꯩꯗꯣ. ꯑꯩꯁꯨ ꯑꯇꯣꯝꯕꯒ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯧꯕ ꯂꯩꯕꯅꯤ, ꯁꯤꯗ ꯀꯨꯏꯅ ꯄꯟꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ. ꯂꯤꯛꯂꯥꯏ, ꯀꯩꯝꯇ ꯀꯣꯏꯒꯅꯨ, ꯅꯪꯅ ꯈꯪꯗꯕꯁꯤꯡꯗꯣ ꯂꯤꯟꯊꯣꯏꯗ ꯂꯣꯏꯅ ꯍꯪꯉꯨ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯍꯣꯏ ꯇꯥꯃꯣꯆꯧ." ꯊꯧꯕ ꯆꯠꯈꯤꯕꯒ ꯂꯤꯟꯊꯣꯏ ꯂꯤꯛꯂꯥꯏꯕꯨ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ "ꯂꯤꯛꯂꯥꯏ, ꯀꯩꯝꯇ ꯀꯣꯏꯒꯅꯨꯀꯣ, ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯧꯊꯣꯛ. ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯩꯉꯣꯟꯗꯔ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯔ ꯑꯃ ꯍꯦꯛꯇ ꯍꯪꯉꯨꯀꯣ." "ꯍꯣꯏ ꯆꯦ." "ꯃꯇꯝ ꯈꯔꯗꯤ ꯅꯪ ꯋꯦꯗꯔꯒꯤ ꯁꯥꯏꯠꯇ ꯂꯩꯔꯣ. ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ, ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯕꯛ ꯇꯧꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ. ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯛꯄꯤꯒꯗꯧꯕ ꯅꯠꯇꯦ." "ꯍꯣꯏ ꯆꯦ, ꯑꯩ ꯀꯩꯝꯇ ꯏꯀꯥꯏꯗꯦꯗ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯊꯨꯅꯕ ꯇꯧꯔꯁꯤ. ꯅꯪꯅ ꯇꯧꯒꯗꯕ ꯅꯤꯌꯝ ꯅꯤꯇꯤꯗꯣ ꯍꯥꯏꯐꯦꯠ ꯇꯥꯛꯑꯒꯦ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯂꯤꯛꯂꯥꯏꯕꯨ ꯇꯧꯒꯗꯕꯁꯤꯡꯗꯨ ꯇꯥꯛꯄꯤꯔꯤ꯫ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯗꯅ ꯂꯤꯟꯊꯣꯏꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯖꯨꯂꯤꯅ ꯍꯨ ꯆꯩꯗꯨꯅ ꯉꯥꯡꯈꯤꯕꯗꯨꯅ ꯗꯦꯕꯤꯅꯥꯗꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯅꯤ꯫ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯅꯥꯀꯜꯗ ꯂꯦꯞꯂꯔꯤ꯫ ꯁꯨꯔꯖꯤꯠꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯒ "ꯆꯥꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯗꯤ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯁ꯭ꯀꯨꯜ ꯀꯝꯇ ꯆꯠꯇ꯭ꯔꯕ꯭ꯔꯅꯦ? ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ." ꯗꯦꯕꯤꯅꯥ ꯇꯞꯅ ꯆꯪꯂꯛꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯏꯁꯨꯛ ꯁꯨꯛꯄ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯁꯨꯔꯖꯤꯠꯅ ꯂꯨꯃꯥꯡꯗ ꯇꯥꯔꯤꯕ ꯁꯝꯗꯣ ꯍꯥꯏꯒꯠꯄꯤꯔꯒ ꯍꯥꯏꯔꯦ꯫ "ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯇꯣꯝꯕꯤꯕꯣ? ꯍꯥ? ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯒꯦ? ꯏꯄꯥꯗ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯠꯂꯕ?" ꯏꯇꯞ ꯇꯞꯅ ꯗꯦꯕꯤꯅꯥꯁꯨ ꯍꯥꯏꯔꯦ꯫ "ꯄꯥꯕꯨꯡ, ꯑꯩꯁꯦ ꯄꯥꯕꯨꯡꯒꯤ ꯑꯁꯦꯡꯕ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ?" ꯖꯨꯂꯤꯅ ꯗꯦꯕꯤꯅꯥꯕꯨ ꯍꯨ ꯆꯩꯗꯨꯅ ꯇꯧꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯆꯩ ꯇꯧꯕꯗꯨ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯋꯥ ꯅꯠꯇꯦ꯫ ꯖꯨꯂꯤꯒꯤ ꯑꯁꯥꯎꯕ ꯑꯄꯦꯟ ꯄꯦꯟꯗ ꯑꯃ ꯂꯩꯕꯗ ꯃꯥꯒꯤ ꯁꯥꯎꯐꯝ ꯇꯥꯏꯅꯐꯝꯁꯤ ꯗꯦꯕꯤꯅꯥꯗ ꯍꯦꯛ ꯍꯦꯛ ꯇꯥꯏꯅꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯃꯛ ꯗꯦꯕꯤꯅꯥꯅ ꯃꯄꯥꯗ ꯇꯝꯊꯣꯛꯂꯨꯕꯁꯨ ꯂꯩꯇꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯀꯥꯟ, ꯋꯥꯔꯧꯕ ꯍꯦꯟꯃꯜꯂꯕ ꯀꯥꯟꯗ ꯃꯥ ꯃꯄꯥꯗ ꯂꯤꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯔꯖꯤꯠꯅ ꯖꯨꯂꯤꯗꯣ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯖꯨꯂꯤꯅ ꯗꯦꯕꯤꯅꯥꯕꯨ ꯍꯦꯛ ꯍꯦꯛ ꯇꯠꯇꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯤꯕꯁꯦ꯫
Hanglakliba Debinagi wahangsi mamangda anirak humlakumba hana takrabani. Ngasi amukna hongnana hanglakpasidadi karigumba khara mani yumda leitrikan thoklamgani haibasi mapaibunga Surjitna khangba ngamle. Masida magi loinabi Purnimana mangonda karimta haingangdabasida Surjit Purnimada thoinadom asawba thamle. Ichabu kanana aigi chanate hairibunune. Ipana nangonda nangsi aigi hek pokchabi icha atombini haina hairidudi. Debina mitludagi mapi khara chanthare aduga kaigino aduga ichena hipo manaw nupi amakom nungsiba ngamjese. Aise pabung na pokpa machanate haiduna tatana ingonda hairisi kaigino pabung. Karigi madi adumaini ichada hairiba. Chatombibu nachene yataba kari tauragene. Kam taude babu. Kaisuk taude haiba wahaidoda ngasai makai lumduna taduna leiriba Julina tunglomdagi sauna haire. Hey, nangang tongambia. Nang nadugumba tongamba namthaktudanine aina nangsi yumsigi minatene hairido. Nangna kemda taudraga aina phuba yabro ha. Angang nangna aise adu kyamna pukchar pepata halise kaigino. Angang nangna aise aranbata hanaba silingne ha. Madugina bukchel dudani nangse oktabigi machanine hairisaina. Surjit phamlambadagi haugattuna haire. Ai, ibema. Parasu patrasu icha tombisei. Nang heg narim khakina naw nupinine. Nang napamdaba thabak tawre haiduna aduguma wahaidu haiganu. Yumsida nachina naw nakhayni kaktani. Nupa yawbu nate. Harau harau tayamna lamina papamdabro nakhoibo. Pabungna kemda khangbanati angang sina kapsena dana hairi mate. Pabungna sum them nawagini. Mana naw chawrisa khambra. Mayam mamangda ipungsagi chatyuana batawrise. Machin siam thibrabo masingang sa. Machin sunungthang ama pairaga nongma natraga nongmadi aina suba soidrabanima. Julina hairiba makai Surjiti oke ngaktani thabak amabu oiro. Magidi machanupi halasina loina sillanglibanina. Machanupi nuwa ama hairakpada thabat kakpagi thaunado mapaibunga Surjitki mafamda yaude. Julido khazuk saukhibana makha tare. Is school chalaga nupana hagaunadana nang mangairene lesabi pharise ha nang khaktani nupa koirise. Angang nangne oidaba yam ngangbrabo aigi khuta sibu sir. Matung hinjima pautamda tamo oidaba ngangi bana chindo nungthang ama pairagane yotpi tharaga sudut kadabuni waina. Wahaido hairamlaga Julido kadaki thoki Surjitna Chatumbia nache simihul phate nupagi mihul lawi khangadine nachena yadaba pamdaba thabak tu tawgunuko ipagidi aruba thabak ama lakpada nache siga thanaribani nachegi mathakti paso wa ngangbang ngamde aduna nangso gyan tagadawani nangso gyan taw koibema hairaga Surjit thokre mamit ira chen Debina do thokriba Surjit ta yengduna lehawi. Lairiba customer adagi chana order tawraklibado note tawsilaga liklaido kitchen lairiba domda changlakpani. Mane changlakpada manungdagi thoklakpa miyoi amaga anidu mapa chanarubadagi donglauna hek thengjene. Liklaido khongpham ama chahaudabadagi duge tawbaduda lairiba nupaduna liklaibo konbo kaiwe ngakpirakpani. Mamito aniraka humlak phalap phaklaga liklai nupaduda yengle. Nupado su liklaida mamit koptaba makhai naihakti yengduna laire. Second khara lairambadagi liklaidu masa lenglaktuna amuktang khaudem lai. Nupado su liklaibo mafam chana lephallaga nangdi nangkiyude nasino bulakani haiba employee dura. Phibam murti sawang sada amuktang yenglaba matung thaugalon kaidana tapna khumla iliklaido. Oi mani tamo. Oh isu summanba. Isu hotel sida employee na laibani chef hoina nangdi kaida laibano. Waiter gida laiye tamo. Liklai khutta note tawbagi pairibadu ubada chef paduna haire. Order dawro kadai. Liklai su nupadu da yenglai nupaduna pari chef kara free oba lairamgani adu doina piro. Isu sudi logadabani ngasise. Ado nangdi kai min kauba. Liklai kawe tamo. Oh aigina fairin kawe. Pari nangsu jangjaro aisu jaloki ko. Wahai sa hairam laga fairin du chatkre. Liklai su dumak hanna yenglamda changki. Nungthelgi matamni nungsana ka sabaduda sanaraidu mangolda phamlaga hainaw amunba khara soiraga plate thamduna chari. Imunglomdagi masu tondonbadu chanthoraktuna haire. Bubo aisu chage. Namana muk chairoidro.
ꯆꯩꯔꯣꯏ ꯆꯍꯤ 6-7 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯒꯤ ꯉꯥꯡꯅ ꯁꯛꯅꯕꯗ ꯋꯥꯕ ꯃꯇꯝꯅꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯍꯨꯠ ꯂꯩꯕꯗ ꯊꯣꯛꯄ ꯑꯃ ꯇꯧꯕ ꯃꯇꯝꯅꯤ ꯁꯅꯥꯔꯩꯁꯨ ꯃꯁꯨ ꯅꯨꯄꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯍꯩꯅꯧꯗꯨ ꯃꯁꯨꯡ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯟꯗꯣꯟꯕ ꯅꯃꯥꯗꯤ ꯀꯩꯗꯧꯍꯧꯕ ꯐꯣꯟ ꯃꯦꯠꯍꯧꯋꯦ ꯕꯣꯕꯣ ꯁꯅꯥꯔꯩꯗꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯣꯟꯗ ꯃꯦꯠꯂꯒ ꯂꯩ ꯌꯨꯝꯒꯤ ꯇꯧꯕ ꯌꯥꯕ ꯈꯔ ꯃꯈꯩꯁꯨ ꯇꯧꯒꯦ ꯍꯥꯏꯗꯦꯕ ꯀꯔꯤꯕꯨ ꯌꯦꯡꯉꯕꯅꯣ ꯈꯪꯗꯦꯅꯦ ꯑꯔꯨꯕꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯍꯩꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩꯃ ꯂꯣꯏꯔꯦꯗꯅ ꯇꯧꯏꯁꯤꯗꯤ ꯍꯥꯏꯔꯒ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯆꯥꯔꯤꯕ ꯍꯩꯅꯧꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯅꯥꯕ ꯐꯥꯎꯕ ꯐꯖꯅ ꯐꯠꯇ꯭ꯔꯤ ꯑꯩꯁꯦ ꯑꯃꯨꯛ ꯆꯥꯔꯤꯅꯦꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯕ ꯐꯪꯗ꯭ꯔꯒꯦꯅ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯗꯨ ꯃꯈꯨꯠꯇꯨꯅ 2-3 ꯐꯨꯔꯛꯏ ꯃꯇꯧꯗꯨꯗ ꯁꯅꯥꯔꯩ ꯁꯥꯎꯔꯗꯨꯅ ꯀꯔꯤꯅꯣꯅꯦꯍꯦ ꯏꯔꯦꯟꯖꯅ ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯈꯨꯠ ꯈꯨꯠꯆꯥꯎꯗꯨꯅ ꯑꯉꯥꯡꯁꯤꯗ ꯐꯨꯔꯤꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥꯁꯨꯅꯦ ꯍꯩꯗꯣ ꯑꯉꯥꯡꯁꯤꯒꯤ ꯃꯥꯡꯁꯤꯗ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯝꯃꯔꯣꯏꯌꯦ ꯃꯁꯥꯁꯤ ꯅꯥꯕ ꯐꯥꯎ ꯐꯖꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯁꯦ ꯍꯩꯁꯤ ꯄꯤꯖꯔꯒ ꯑꯃꯨꯛ ꯐꯠꯇꯅꯨꯡꯗ ꯊꯣꯛꯅꯕ꯭ꯔꯣ ꯍꯩꯁꯤꯗꯤ ꯑꯩꯅ ꯁꯥꯏꯌꯦꯅ ꯀꯩꯅꯣꯝꯃ ꯁꯨꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯆꯥꯕꯅꯤꯅꯦ ꯑꯉꯥꯡꯁꯤꯅ ꯊꯣꯛꯂꯛꯂꯒ ꯆꯥꯒꯦ ꯍꯥꯏꯕꯗꯨꯗ ꯃꯆꯦꯠ ꯑꯃ ꯀꯩ ꯑꯃ ꯄꯤꯖꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯑꯉꯥꯡꯁꯤ ꯐꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯗꯅ ꯅꯪꯁꯨꯅꯤ ꯑꯉꯥꯡꯗꯣ ꯈꯔ ꯁꯦꯟꯅꯔꯗꯤ ꯐꯒꯗꯧꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯔꯒ ꯐꯣꯟ ꯑꯃ ꯁꯨꯝ ꯃꯦꯠꯂꯒ ꯂꯩꯕꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯌꯦꯒꯦ ꯀꯩꯅꯣꯗ ꯏꯃꯥ ꯑꯉꯥꯡꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩꯕ ꯉꯝꯗꯣꯏꯅೋ ꯉꯥꯏꯍꯥꯛ ꯋꯥꯕꯒꯤ ꯐꯣꯟ ꯌꯦꯡꯉꯒ ꯄꯣꯊꯥꯔꯤꯉꯩ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤꯁꯤꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯅꯥꯅꯕꯨ ꯑꯉꯥꯡꯁꯦ ꯁꯦꯟꯅꯕꯤꯔꯤꯒꯦꯅꯦ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯨꯁꯦ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯏꯃꯥꯒꯤ ꯋꯥꯇꯥꯗꯨꯅꯅꯦ ꯁꯅꯥꯔꯩꯁꯨ ꯑꯁꯨꯝ ꯐꯅꯕ ꯍꯥꯏꯔꯝꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯅꯝꯍꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯨꯗꯗꯤ ꯃꯥꯁꯨ ꯁꯥꯎꯔꯗꯨꯅ ꯃꯈꯥ ꯇꯥꯏ ꯑꯩꯒꯤ ꯋꯥꯇꯥ ꯍꯥꯏꯔꯗꯤ ꯀꯔꯤ ꯀꯔꯤꯅꯣꯕ ꯀꯔꯤ ꯋꯥꯇꯥꯅꯣꯕ ꯍꯥꯏꯌꯨ ꯅꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯣꯡꯉꯒ ꯐꯣꯟ ꯃꯦꯠꯂꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯕ ꯏꯃꯥꯒꯤꯗꯨꯗꯤ ꯌꯦꯡꯁꯤꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯒꯁꯦ ꯑꯝꯇ ꯌꯥꯗꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯣꯊꯥꯒꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯌꯨꯛ ꯆꯥꯛ ꯑꯃ ꯇꯣꯛꯈ꯭ꯔꯅꯤ ꯀꯣꯜꯂꯤꯛ ꯈꯔ ꯐꯦꯡꯉꯝꯃꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨꯅ ꯁꯟꯙ꯭ꯌꯥ ꯌꯧꯔꯀꯥꯟꯗꯨꯗ ꯊꯣꯛꯂꯛꯀꯅꯤ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯕ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯊꯕꯛ ꯑꯃ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯤꯕ ꯏꯃꯥꯁꯨꯅꯤ ꯉꯥꯡꯕꯗ ꯐꯔꯤꯕ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯈꯖꯤꯛ ꯇꯧꯕꯤꯔꯒꯗꯤ ꯐꯒꯗꯧꯕ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕ ꯃꯤꯅ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯉꯥꯡꯗꯧꯒꯤ ꯈꯨ ꯁꯦꯜꯂꯒ ꯂꯩꯔꯤ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯏꯅꯤꯡ ꯑꯝꯇ ꯇꯝꯗ꯭ꯔꯦ ꯃꯧ ꯅꯪ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯉꯨ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯂꯩꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ꯭ꯔꯅꯦꯍꯦ ꯍꯦꯔ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯕꯤꯌꯨ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯒꯗꯤ ꯄꯟꯁꯤꯟꯅꯔꯣꯏꯁꯦ ꯑꯩꯅꯁꯨ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯛꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤꯒꯤ ꯀꯔꯤ ꯀꯥꯏꯅꯕ ꯇꯧꯈ꯭ꯔꯒꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯃꯥꯗꯤ ꯉꯥꯡꯗꯣꯏꯒꯤ ꯌꯦꯡꯁꯤꯟꯗꯣꯏꯗ ꯂꯩꯔꯕꯅꯤ ꯏꯆꯤꯟꯁꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯤꯒꯦ ꯑꯗꯨꯒꯨꯝꯕ ꯅꯇꯧ ꯃꯌꯥꯝꯗꯨꯗ ꯍꯩꯃꯥ ꯌꯥꯗꯕ ꯄꯥꯝꯗꯕꯗꯨꯗꯤ ꯉꯥꯡꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯃꯧ ꯑꯣꯏꯅꯤꯅ ꯂꯥꯛꯏꯁꯤꯕꯨ ꯌꯨꯝꯁꯤꯗ ꯀꯨꯁꯤ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯣ ꯊꯥ 2-3 ꯐꯥꯎꯕ ꯐꯥꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ꯭ꯔꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯍꯥꯏꯔꯛꯑꯗꯤꯅꯦ ꯅꯪ ꯈꯨꯝꯐꯝ ꯂꯩꯔꯣꯏ ꯅꯪꯒꯨꯝꯅꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦꯅꯦꯍꯦ ꯑꯔꯨꯕꯤꯗꯨ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯨ ꯐꯨꯔꯒ ꯐꯒꯗꯧꯕꯅꯤ ꯑꯩꯅ ꯊꯣꯛꯈꯤꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯆꯤꯟꯒꯟꯕꯤꯃꯨꯛ ꯇꯥꯍꯜꯂꯤꯗꯅ ꯊꯣꯛꯑꯣꯅ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯗꯨ ꯐꯨꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯁꯅꯥꯔꯩꯗꯨ ꯄꯩꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯁꯣꯜꯂꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯀꯌꯥꯗ ꯃꯆꯤꯟ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯕꯁꯦ ꯃꯁꯨ ꯇꯣꯟꯗꯣꯟꯕꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯕꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯑꯉꯥꯡꯗꯨꯗ ꯐꯨꯕꯤꯔꯤꯗꯨꯕꯨ ꯑꯉꯥꯡꯗꯨꯅ ꯀꯔꯤ ꯈꯪꯕꯒꯤꯅꯣꯅꯦꯍꯦ ꯅꯪ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯪ ꯑꯣꯇꯣꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯚꯔꯥꯗꯨ ꯄꯤꯔꯝꯂꯒ ꯂꯤꯛꯂꯥꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯑꯏꯪꯕꯤꯒ ꯁꯂꯥꯏꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯔꯨꯕꯗ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯆꯩꯅꯥ ꯑꯃ ꯄꯤꯔꯔꯦ ꯂꯤꯛꯂꯥꯏꯅ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯆꯌꯣꯜ ꯈꯔ ꯍꯦꯜꯂꯛꯂꯦ ꯑꯌꯨꯛ ꯉꯟꯅ ꯆꯠꯈ꯭ꯔꯒ ꯊꯦꯡꯅ ꯍꯜꯂꯛꯄꯅ ꯁꯂꯥꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗꯦ ꯑꯗꯨꯕꯨ ꯁꯂꯥꯏꯒ ꯑꯏꯪꯕꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯃꯥꯅ ꯁꯂꯥꯏꯕꯨ ꯈꯟꯖꯕ
ꯁꯂꯥꯏꯒꯤꯗꯃꯛꯇ ꯋꯥꯖꯕ ꯀꯌꯥꯗꯣ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯤ ꯁꯥꯝꯊꯔꯛꯂꯕꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯊꯥꯖꯅ ꯂꯤꯛꯂꯥꯏ ꯂꯤꯛꯂꯥꯏꯁꯨ ꯀꯧꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯦ ꯊꯥꯖ ꯄꯨꯟꯕꯒ ꯑꯝꯇ ꯐꯪꯈꯤꯗ꯭ꯔꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ꯫ ꯊꯕꯛꯁꯤꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯀꯥꯏ ꯆꯠꯂꯨꯅꯣ ꯅꯪꯕꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯧꯔꯨꯕꯅꯤ ꯑꯝꯇ ꯄꯤꯅꯔꯛꯇꯦꯗ꯫ ꯑꯅꯤꯗꯨ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯏ꯫ ꯅꯪꯗꯤ ꯃꯄꯥꯟ ꯂꯝꯗ ꯆꯪꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯆꯨꯝꯕ꯭ꯔꯣ? ꯍꯣꯏ ꯃꯈꯥꯁꯦ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯅ ꯇꯝꯊꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯑꯁ ꯁꯤꯗ ꯇꯔꯛ ꯇꯔꯛ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛ ꯂꯩꯖꯕꯁꯤꯁꯨ ꯑꯃꯨꯛ ꯂꯥꯞꯈ꯭ꯔꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯊꯥꯖ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯈꯟꯖꯕ ꯑꯩꯅ ꯅꯤꯡꯖꯕ ꯃꯤꯁꯤꯡꯁꯦ ꯏꯅꯥꯛꯇꯒꯤ ꯁꯨꯝ ꯁꯨꯝ ꯂꯥꯞꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯏꯁ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯕꯦꯝꯃ ꯑꯩꯁꯤꯕꯨ ꯍꯜꯂꯛꯂꯣꯏꯗꯕꯩ ꯇꯥꯏꯞꯇ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯪꯗꯣꯏꯅꯣ? ꯋꯥꯠꯂꯤꯗ ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯗꯤ ꯈꯔ ꯇꯣꯏꯅ ꯄꯨꯜꯍꯧꯔꯁꯤ ꯑꯩꯅ ꯁꯪꯕ ꯀꯥꯟꯗ꯫ ꯄꯥꯛ ꯑꯃꯗ ꯄꯨꯔꯦꯟꯗꯣ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯞꯇꯛꯅ ꯖꯨꯂꯤꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯦ꯫ ꯄꯨꯔꯦꯟꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯖꯨꯂꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯖꯨꯂꯤꯗꯨ ꯋꯥꯂꯪ ꯀꯌꯥ ꯑꯃ ꯏꯉꯥꯡ ꯉꯥꯡꯗꯦ ꯉꯁꯤꯗꯤ꯫ ꯄꯨꯔꯦꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔ ꯐꯥꯎꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯩꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇ ꯌꯥꯗꯦꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯖꯨꯂꯤꯗꯨ ꯃꯔꯧ ꯂꯩꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯟꯗꯛ ꯅꯧꯅ ꯑꯦꯗꯚꯔꯇꯤꯁ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ? ꯖꯨꯂꯤꯒꯤ ꯋꯥꯗꯨꯗ ꯄꯨꯔꯦꯟ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯅꯃꯥꯟꯅꯕ ꯀꯅꯥ? ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯊꯥꯏꯅꯒꯤ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄ ꯁꯂꯥꯏꯗꯣ ꯈꯪꯉꯤꯗꯅ ꯃꯥꯒꯤ ꯃꯆꯜ ꯊꯣꯛꯄ ꯑꯃꯅꯤ꯫ ꯀꯩꯗꯧꯔꯒꯦꯗꯨꯕꯣ? ꯀꯔꯤ ꯑꯣꯏꯗꯅ ꯅꯨꯄꯤꯗꯨꯅ ꯑꯗꯨꯛ ꯐꯥꯎꯈ꯭ꯔꯕ ꯅꯣꯏꯒꯤ ꯍꯣꯇꯦꯜꯗꯨꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯤꯕ? ꯑꯩꯅ ꯈꯟꯕ ꯅꯠꯇꯦꯗ ꯇꯥꯃꯣꯆꯧꯅ ꯈꯟꯕꯅꯤ꯫ ꯅꯣꯏ ꯇꯥꯃꯣꯆꯧ ꯅꯨꯄꯤꯅ ꯉꯝꯕꯗꯨꯅ ꯈꯜꯂꯒ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯁꯦ? ꯑꯁ ꯅꯪ ꯁꯣꯕ ꯑꯗꯣ ꯅꯪꯅ ꯑꯩ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯁꯦ ꯀꯩ ꯂꯩꯔꯒꯦ? ꯀꯩꯝ ꯂꯩꯇꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯅꯈꯣꯏꯒꯤ ꯍꯣꯇꯦꯜ ꯕꯦꯀꯔꯤꯒꯤ ꯑꯦꯗꯚꯔꯇꯤꯁ ꯇꯧꯍꯜꯂꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯉꯛꯏꯁꯦ꯫ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯩꯅꯣ ꯑꯗꯣ ꯀꯩꯝ ꯑꯣꯏꯗ꯭ꯔꯒꯁꯨ ꯄꯔꯐꯦꯛꯇꯤ ꯑꯣꯏ ꯑꯦꯛꯇꯤꯡꯃꯛꯇ ꯑꯣꯏꯔꯒꯁꯨ ꯅꯣꯞꯇꯦ ꯉꯥꯡꯊꯣꯔꯛꯄꯗ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ꯫ ꯅꯨꯄꯤꯗꯣ ꯅꯪ ꯄꯥꯝꯃꯤꯔꯣ? ꯍꯥ ꯀꯩꯅꯣ ꯉꯁꯤꯕꯣ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ꯫ ꯂꯩꯔꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃ ꯈꯜꯂꯒ ꯇꯧꯍꯜꯂ ꯂꯣꯏꯔꯦ꯫ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯑꯐꯥꯎꯕꯤ ꯃꯣꯗꯦꯂꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯗ ꯇꯧꯍꯜꯂꯁꯨ ꯌꯥꯏ꯫ ꯀꯗꯥꯏꯗꯒꯤ ꯂꯋꯥꯏ ꯊꯋꯥꯏꯗꯒꯤ ꯑꯃ ꯍꯦꯛ ꯇꯧꯍꯜꯂꯗꯅ ꯌꯥꯝ ꯊꯨꯅ ꯁꯤꯟꯗꯣꯛꯅꯕ ꯇꯧꯀꯣ ꯑꯩꯅꯦ ꯃꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯜꯂ ꯂꯣꯏꯔꯦ꯫ ꯑꯗꯣ ꯆꯨꯝꯅ ꯁꯨꯝ ꯑꯌꯨꯅꯁꯦꯅ ꯀꯧꯏꯔꯣ ꯀꯩ ꯂꯩꯒꯦ? ꯑꯩꯗꯣ ꯍꯌꯦꯡ ꯕꯦꯡꯀꯣꯛꯇ ꯆꯪꯒꯅꯤ ꯀꯣꯏꯕ 1 month ꯂꯩꯔꯛꯄ ꯌꯥꯏ꯫ ꯖꯨꯂꯤꯒꯤ ꯋꯥꯗꯨꯗ ꯄꯨꯔꯦꯟ ꯍꯥꯏꯐꯦꯠ ꯌꯥꯅꯤꯡꯗꯕ ꯎꯠꯂꯒ ꯃꯗꯨ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯀꯦꯔꯛꯈꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯅꯪꯅ ꯃꯤꯔꯝꯗ ꯊꯥ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯏꯇꯣꯝꯇ ꯆꯠꯀꯗꯧꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯅꯤ ꯍꯥꯏꯔꯗꯅ꯫ ꯃꯗꯨꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯠꯍꯟꯕ ꯄꯥꯝꯗ꯭ꯔꯤꯁꯦ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯗꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯕ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ? ꯈꯪꯗꯦ ꯑꯩꯗꯤ ꯆꯠꯂꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥ ꯈꯟꯅꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯖꯨꯂꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯦꯔꯛꯈꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯌꯥꯔꯤꯈꯩ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨ ꯆꯠꯅꯔꯣꯏꯁꯦ ꯍꯥꯏꯗꯅ꯫ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯒꯗꯤ ꯅꯪ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯒꯠꯂꯛꯄ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯇꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯩ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯔꯗꯅ꯫ ꯂꯥꯏꯐꯁꯦ ꯕꯣꯔꯤꯡ ꯆꯨꯔꯦ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯩꯃꯟꯗꯅ꯫ ꯏꯁꯥꯅ ꯏꯁꯥꯁꯦ ꯏꯊꯟꯇ ꯆꯠꯅꯕꯤ ꯈꯪꯗꯕꯤ ꯑꯣꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯛꯈ꯭ꯔꯕꯁꯤꯗ ꯀꯥꯆꯤꯟꯁꯤꯗ ꯀꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯗꯣꯏꯅꯣ? ꯑꯗꯨꯒ ꯑꯩꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯅ ꯆꯠꯇꯦ꯫ ꯄꯨꯔꯦꯟꯗꯣ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯔꯦ ꯑꯗꯨꯒ ꯇꯞꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯅꯪ ꯅꯩꯕ ꯀꯧꯔꯤꯁꯤꯗꯤ ꯁꯤꯒꯨꯝꯕ ꯇꯦꯟꯁꯟꯁ ꯄꯤꯅꯕ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤꯗꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕꯗ ꯆꯠꯅꯔꯁꯦ ꯀꯩꯝꯇ ꯍꯣꯏ ꯃꯥꯏꯅ ꯍꯥꯏꯅꯔꯔꯣꯏꯁꯦ꯫ ꯑꯩ ꯁꯤꯒꯨꯝꯕ ꯇꯦꯟꯁꯟꯁꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯄꯨꯅꯅ ꯃꯥꯏꯑꯣꯟꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯁꯤꯡ ꯌꯥꯝꯃꯤ ꯊꯕꯛ ꯀꯌꯥ ꯁꯣꯏꯅꯔꯛꯂꯤꯕꯁꯦ ꯑꯗꯨꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯄ ꯄꯥꯝꯗꯦ꯫ ꯐꯔꯦ ꯅꯪꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯣ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯀꯦꯔꯛꯈꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯟ ꯖꯨꯂꯤꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫